Haukiba tang tara tarukta thoklakhiba press statement mada Mahadevada Wungwei town ga mari lenena masana chipni haizaba ngamkhai haukibna paliba Gwaltabi khul village asigi chapchaba mapham boundaries ka konana mayek sengna Fongdok piraku village asi karamba matamdagi khundarakpano loinena chip oiriba ngamkhai haukib hauzik kadaida leibage nahaki biodata su mayek sengna khanghan biraku mahaki letterhead paliba lungtim block Kangpokpi district hariba map ka loinena Fongdok piraku haina Youth Paradise Club Gwaltabi ki Secretary Fairem Brazis IDP Nongadana Fongdorakli wapham asigi Nongadada lei hangliba relief camp da pangthokpa paugi mifamda Fongdokhibani mahakna makhatana hai hauzik leiriba Gwaltabi Meitei khungang asi Imphal East District da 71 Laikot seat ki manung channa SDO Sawombung block ki jurisdiction da yauri Gwaltabi Meitei khungang asigi nongpokta thawai tangkhul nongchupta urangpat khada mongneljang awanglomda khamelok Gwaltabi reserve forest lady reserve forest asigi manungda Gwaltabi Meitei khundagi awanglomda Mahadeva Fura makhong natum sing fauba Imphal urkhulambi 202 gina nongchupta JFMC semduna uwa Thajinba Mahau Langpokna Singba Kanduna Mahausagi Khal Kaidanaba ngasi fauba lakhibani laibak thibadi haukiba me ahum English ngani kulumdoidagi kuki singi irang makha taraktuna me kunipanda khulmai thadokuna talaki asigumba awaba singi khudong chaba longnaba ngamkhai haukibna honarakpani makhatana mari leinaba authority singna khulmaming Pangthon Thonjinduna communities kayagi marakta pamdaba thodok tholaktanaba akanba mireng sangbinaba hiram sida haizerakle laibak thibadi asigumlaba tanja asida haukiba me ahum 2023 ingdagi kukisingi irangdagi makha taraktuna me kungeni panda kunmai thaduna koi kundagi tholaki aduga Hairiba Imphal district mung leba Gwaltabi khunasina akoi yum leriba singado tumna akoi ge mai chaur moiki asmaina akoi gi relief camp da leringai timing asida akoi gi unauthorized oiba mongda kungi village sing asi muming uthokpa amadi recognize tobugi akoi gi process tawe ha se akoi tabde ngai maramuduna akoi makata na mari leinaba authority singna kunmuming pangthung thonjinba amadi akoi community kaya gi marakta pamdaba thodok kaya ko yabagi asigumlaba porasi makatana dawbigano amadi ekoi asigumda sena besinga doi pesara pibi ma koi ngasi kamjori ba statement si kutanga mari le besinda pin to